Akaswani Imphal, Wahengbam Washington Pau Pajari, Ahan Bada, Maroi Bapau. Mioi Lakta Tapak Lobagi, Mega Recruitment Drive, Rozgar Mela, Pradhan Mantri Narendra Modi Nangashi Hodokre. Appointment letter Panglabashingi Manungda, Manipur Sani Humbudra Manga Yauri. Social Welfare Mantri, Haikam Dingona Hairi, Laibak Asibu Makogi Makata Tamlamba, British Singdagi, Haujik Barana Economy Lamda Mangjil Tabangam Lakbashi, Sautok Saningaini. Ningol Chakau Bukumaiga Mari Lainana, Raijagi Fisheries Department Sinbangagi Mela, Imphal Gi Hapta Kangji Bungda, Thasigi Kuntarukta Pangtok Lagani. Indian Panorama na Khangalaba, Fisher Amadi non-Fisher film Singlaw Tokre, non-Fisher film Gi Kanglupta, Manipurgi, Saikom Ratangi, Beyond Blast Yaure, Amasung, Manga Subak Hello India Youth Games, Madhya Pradesh ta, Matang Sahigi January Kuntra Matoi Dagi, February Tara Matoi Pawa, Pangtok Lagani. Mioi Laktara Thabak Launavagi, Mega Recruitment Drive, Rozgar Mela, Pradhan Mantri Narendra Modi Nangasi Hodokre. Thoramashida, Ahan Batankaki in a Kendra Sarkar Tongan Tongan Bapam Singda, Nauna Tabak Sang Bamioi, Lising Humbudra Manga Hianbada, appointment letter Sing Kuchinaki. Nasi appointment letter Pankiba Singi Manungda, Manipur Dagishu, Mioi, Shani Humbudra Manga Yauri. Video conferencing Kutanga Nauna Tabak Sang Labamioi Sing the Wangang Bada Pradhan Mantri Nahai, Tawangasi, Naharul Singbu, Tabak Bibagi, Ahan Bakongtangni. Mang Nahai, Hauki Basahi Nipala Sida, Sarkar Namiam the Tabak Pina Wamasung, Masana Masabu Tabak Pijabangam Nabagi Torankaya Paikatli. Mang Nahai, Barat Asi, Lam Kuding Makta Marom Dom Lepsabangam Nabagi Makida Sang Silakli Amasung, Mipum Kuding Maki Wana Zamana, Laibakasi, Saukut Palaibak Ama Wahengbam Gani. Sri Modi Nahai, Barat, Haujikti Shell Tungilam the Kwaidi Sawa Manga Subalaibak Ama Oibangam Le, Masi, Hauki Basahi Nipala Sida, Taushil Torankaya Nauna Sendok Shemjin Tobadagi Oirakpani, Mang Nahai, Laibakasida, Infrastructure Chakal Hanabagi Damak, Sarkar Nalupa Koti, Lakama Tadanaba Pandam Tamli. Pradhan Mantri Nahai, Laibakasida, Infrastructure Kaya Lepta na Semgalakpana, Miamda, Tabak Panghanbagi Kudong Jabachu, He Napibangam Lakli. Pradhan Mantri Nahai, Naharol Singasi, Laibakasi Saktini, Amasung, Kendra Sarkar na Makoi Tabak Panghanabagi Damak, Lam Kaya da Lepta na Honari. Naharol Singi Skill Development Kilamda, Hakan Bamiyang Changbagaloinana, Masana Masabu Tabak Pijabangam Handuna, Kungangi Sel Tungi Pibam Pagal Hanaba Honari. Mang Nahai, Naharol Koti Ama Lak Yankhaida Skill Development Ki Training P Kre Amadi, Khadi Amasung, Gram Udyok Kilamda, Tabak Koti Ama P Nabagi Kudong Shaba Pangan Kre. Mang Nahai, Hauki Basahi Kara Asigi Manungda, Startup, Listing Marpu Laire, Amasung, Masida Mioi Lak Kaya Tabak Tauri. Enji Naregagi Makada, Mioi Koti Tareta, Tabak Pibangam Kre. Social Welfare Mantri, Haikam Dinkona Hairi, Matamama Dalaibak Asibu Kudum Sanduna, Sasan Tauramba, British Singdagi, Haujik Barana Economy Lamda Mangjil Tabangam Le. Imphal West ki Kurkulda Nasi, Kendra Textiles Mantralogi, National Heirloom Development Program ki Makada, Cluster Development Program ki Matang da Miyambu Bhap Tahan Bagi Thoramda, Mantri Nahai, Pradhan Mantri Narendra Modi ki Lamjing Makada Paikatpa, Taushil Thorang Kayana, British Singdagi Pauba, Economy da Mangjil Tabangam Lapasi, Laibakasi ki Miyam ki Choktok Chaningaini. Mahang Nahai, Kurkul gi muga asi maleng gi mapam amata da phangdaba top pa magul leiba phi makhal ama oiri asiguma makhal gi muga phi asi he na magul leiba amadi phajaba mong de sem saduna putoklabadi maduna sel thungi phibam phagal hanbada sauna mateng oigani hainasu mahakna makhata khi Sarkar gi mari leinaba department singi makhada paikal libra scheme singi kana baningthina logduna kurkul gi mugabu he na chakhol hanaba hona si hainasu mantri na appeal tawkhi Nasi leibu government pakale ko khongthang asibida de hena puing changchalaga khoi ge dugumba hana ipai ko haktaki India da bu harasu natragana Manipur da bu harasu amata ngaraba dugumba khoi gi khurkhul muga se khoi myam changdana asi khoi thawai yauna tawkan da khoi government ni mateng logwa
adagi atopataba isagi honajaba thawai yawbasina tawakanda hena masi hena magun lehenba hena mapung phaba mayam hena pamnabasi hena akhona pothokse piba ngamnanaba honabada puning changba darkar oi haidana ye adwaina thamjaninge masi akhoi kenda khatana tana lai manipur gi jaga jaga da akhoi adungba yamna kanagada adungba program ama khakni adun ngasidi isa isa gi semelo isa isa na selse tanjaba ngam taragadi akhoi da nungaiba adungba society ma adungba samas ma adungba state ma adungba country ma adungba laiwal ma oidorim ne haina thamjaninge Sahit Madumugol Sharmagi Marfu Marisuba Mapok Kumon Numit Palan Thoram Ngasi Bisnupur Jilagi Ningthau Khongda Leiba Gopinath Mandap ta Pangthokre Thoram duda Works Mantri Govindas Konthok Jamna Lusingduna Miyamna Sahit Asigi Maphamda Laisu Kattunai Kai Khumna ba Utki Thoram duda Wangang Bada Sri Govindas Konthok Jamna Madumangol Sharma si Laibaki Lusingba Kayana Ikai Khumna Bikiba Thoidok Hendoka Misak Amani Haina Singthaki Churachandpur Jilagi Gilgal Vang Defilian da Laiba Yum Amadagi, Churachandpur Police ki Kangbu Amanangarang Brown Sugar Nising Nabapolam Kilogram Ama Gram Chani Kuntra Hundoi Pare. Mukhyamantri N. Biren Singh na social media da thagat pawarol amada hai nupi police yauna sathakiba thi humba duda polam singadu sapon kepsa amada haptuna thamlamba thengna khibani. Miyoi anishu phaduna makhogi mathakta FIR register tawbuga loinana makhata na thijinbagi thapak chathari. Kumchi Chahigi Sangai Festival he na sauna pangthok na bathorangi saruk ama oina hayeng nongchup banglagi Kolkata da leiba City Center Sol Lake da Sangai Festival gi Curtain Riser gi thoram pangthokani hairi Malem gi atai mafam singda pangthok na bagum Thobal Jila da sungasi District Administration gi makhada National Program for Control of Blindness and Visual Impairment na sinduna World Sight Day gi palan thoram Lelong Turiel Ahanbi da Pangthokre. Love Your Eyes Cybertim da Pangthokhiba Thoramadu da Wangang Bada Jila Dugi Deputy Commissioner Ahantem Subas Nahai Mid Haibasi Naha Ahan Kaida na Mipung Kuding Maki Yam na Maru Oiraba Kayat Amani Maramaduna Mid Urakta Badagi Kudong Tiba Mayok na Danaba Mipung Kuding Makna Mid Pusang na na Chek Tok Kadabani Mang Nahai. I consider as I identify the classroom की light से sufficient होएगा और आप लाइट में आवता क्योंकि light सीखर work privacy क्योंकि management ना उनका नियम से भी हुआ है I consider तो आराम से दस वाई ना अपन तो जगह में से तो कोई बुरी उसी मनु में भी मोबाइल पाया ना अपनी है भी फास्ट है लाइट को मत होएगा लाइट पार को मत से भी enough light ले लो हम दा पावर है वैसे में ये ना कोई device पे नहीं की Manipur Police ki personnel ani mathau thausadaba amadi senja chumja tawbugi damak suspend tawkhre Mukhyamantri Nongthombam Biren Singh na social media ta thagat pawarol da hai personnel ani adu amana duplicate sim card humpu hena phagat pada chenaba misakni aduga atopa personnel aduna transfer ga mari leinana senja chumja tawbada chenaba misakni tabi ba pawasi Akashwani Imphal dagini Sahi Kudingi Pangtok Bagum Kumchi Jahigi, Ningol Chako Baging Agi Mela Tasi, Kuntarukta Pangtok Lagani, Ningol Singi Kwaidi, Saur Bakumai, Sigamari Lainana, Raijagi Fisheries Department, Sinba Melashi, Imphal Hapta Kangjibunda, Tasi, Kuntarukia Yukpung Tara, Tabadagi Hogani. Melasida, Nagi Stol Sam Kulom Hangduna, Tongan Bajila Singi District Fisheries Officer Singna, Lamjing Duna Ngayok Pamioshina, Nga Pukalakani Amadi, Sarkar Nalepa Mamalda Yongani. Melasigi Matangda, Raijagi Fisheries Department ki Director, Haisnam Balkrishnana, Akashwani Imphal gi I Pau Kangbuda Asumna Hai. Saring Zipura Mulu Masi revive the Honama Matamdi, Masazi, Hactamakchu, India, the culture of the Masi breeding of the Manipur breeding of the other Murmur Kanda, Bangladesh, Myanmar, Singudagi, Apanga Pangba, Yam Kumnati, the kind of Lord Panina, Handak Sahi, CD, Miam, Punamaki, Apam, Aning Nimbadi Tuman, Badingam Giroi, Ado, Akoi Yam of the kilo, Amamata, Kilo, Lishing, Home Samaki, Muktiputo, Ani, City Ahobani, Matan Sahi, the Amuhena scale up to none of a plan, Loin a symbol, Mapandagi Pusilapa, Paisni Yomagalapodo, Madu the Yarb formalin city, cancer causing element in a chemical in Aquina, Lonary Aduna, Madusabirunu, Manipur, Lady the same organic oil about Kogi, Lamdam Zigi, Ishing Shitkia, Tonaraga, Souser Iba, seeing Lavanga Sabiu. District Health Society, Thawal Sinduna, Ngasi Jila Adugi, Tokshom Bengida, Laiba,
Health and Wellness Center da Malemgi ahal oirabasingi numit Phalan thoram pangthokre thoramduda wangangbada CMO Thawbal Dr. Y Nokul Singh hai aikoina ahal laman singbu luna chana madi nungsina loina bigadabani mangna hai makoina khunai gi damak tawkhiba thabak sing adu aikoina kawroidabani thoram adugi saruk amoina lemna layengba amadi yoga demonstration se pangthokhi ahal oiraba miyoi singda kambal su yanthokhi Bharat asi TB ne naba miyoi amata leitaba leibak ama ohenabagi pandamda Rashtrapati Draupadi Murmu na mamang thagi mapalda hudokhiba Pradhan Mantri TB Mukta Bharat Abhiyan Manipur da sumai pak na chathari raija sigi tongan bajila singda leiba layang singda sarkar na TB gi hidak lem na phangenduna leina asina naraba miyoi singbu mapung phana layang bagi thabak leptana paikatli Bishnupur Jila dasu Pradhan Mantri TB Mukt Bharat Abhiyan ki makhada TB na narba miyoi singda kana ba piba haukre Akashvani Imphal ki Bishnupur Paumi RK Manipur Sanaga akhanana unabada District TB Officer Dr. Brojen Singh Nahai Jila asigi manungda leiriba miyoi sing TB gi symptom leibra haibadu khangdoknaba mafam ahum sem sare Kanagumbana laina asin aramgani haibagi singnaba leiribadi akiba amadi hangoibe yautana thorakuna test tokthokpaga loinana laina asin muthatnaba honaminasi hainasu mahangna hairi Bishnupur district ki hauji nupa nipunithoi nupi kungamari puna me humputaro tibogrochi ki goli levne pijachari humputaro chi manungda thabak ta naba nipumathoi thabak da taba thabak ki wangmada naba mi kungani thoi multi drug resistance mi mari co infection haibadi aisabi loina mi hum amadi angang ahum punna me humputaro chi tb hidak levne pijachari district asi leibi ba mi singna tb si nar hebe chingna ba leiragadi masibu khangdok na bagi damata bisim Sigi Mafam Marida, Haibedi, CSC Nambol, DTC Bishnupur, CSC Morang, Amadi, PSC Thangada, Lemna, Layangosibu, Testovagi, Kudong Chaba Lejari, Bishnupur Districti, Constituency Tarumaki, Honorable Minister Singh, Honorable MLA Singh, Amadi, Political Party, Individual Na, Magi Constituency Da, Haujimak TV Naba, Patient Singi Demokta, Community Support PB Gani Haibegi, Thajaba Piragle, Amadi, Constituency, Karadasu, Piba Hona Kre. Right to Information RTI ki matangda Raija Thaki SC Sangdam Napa Mangasi DM University ki DM College pangthokre RTI Chayol Palan ki saruk amoyna Thoramadu Manipur Information Commission amasung DM University anina punna sinkibani Akashvani Imphal dagi pau tabiri International Film Festival of India IFFI ki flagship component ama oriba Indian Panorama na khangalaba feature film amadi non feature film sing lauthokre masidagi khangalaba film sing adu sahi sigi November 10 kunipan phawa Goa da pangthokadaba 52 suba International Film Festival of India da utkani khangalaba film sing adu ki manungda feature film 15 amadi non feature film 10 yauri non feature film sing ki manungda Manipur gi Saikhom Ratan gi documentary film Beyond Blast Yauri Manga Suba Khelo India Youth Games Madhya Pradesh ta mathang sahi ki January 13 dagi February 13 phawa pangthoklagani New Delhi da pangthokpa thorma mada Kendra gi Youth Affairs amasung Sports Mantri Anurag Singh Thakur na wafam asi lauthokibani Paumi singda wangang bada Sri Thakur na hai games asi mapan nipan pangthokani amasung masida athlete amadi sports person listing nipan changwa henbana saruk yagani Egypt ki Cairo da chathariba ISSF World Championship ki Junior Men's 10-meter air pistol team amasung individual event ta Sagar Dangina Sanagi amadi lupagi takaman phanglei masiga loinana Bharat Hojik Championship asida Sanagi taramathoi lupagi tariat amasung senjengi tarani thoi punna takaman kunthra phangduna ani suba position da leiri aroibeda maroiba pau amukhana Miyoi laktara thabak laubagi mega recruitment drive Rozgar Mela Pradhan Mantri Narendra Modi na ngasi haudokre appointment letter phanglaba singi manungda Manipur dagi sani humbudra manga yauri Social Welfare Mantri Haikam Dingona hairi laibak asibu makhoi gi makhada thamlamba British singdagi hojik Bharat economy gi lamda mangjil thaba ngamlakpa si chaktok chaningai ni Ningol Chakoba Kumaiga Mari Lainana Raija ki Fisheries Department Sinbanga gi mela Imphal gi hapta kangjebung da thasi kuntarukta pangthok lagani Indian Panorama na khangalaba feature amadi non feature film sing lauthokre non feature film gi kanglupta Manipur gi Saikhom Ratan gi Beyond Blast yaure amasung manga suba Khelo India Youth Games Madhya Pradesh ta masang sahi gi January 13 dagi February 13 phawba pangthok lagani Paulo Jare